Hai mayam Aprajita haiba leisida kari kanaba yauge si tha'agana akhoi asangda kari kanaba pige haibana singba akhang ai singdagi khangminarase. Aprajita haidana koi leiba mayamna toina unabiriba lei higokse masi hakchang na kari kanaba ge si mayam tang khangminasi haibisini masi gi hakchang yam kanaba mayam am lei adu yengba si yam phajaba magi chaga se thakpa matamda yamna machu si khengba koi higok machu kheng be higok machu ni ko adu masi matang da koi khangnaminasi ihan hanbada masi gi chawa thakpa matamda koi de kari kanage. Number 1, the rich in antioxidants. Antioxidant yamna yawe ba state. Antioxidant is again akoi hakchang da barabar oxidative stress mayam lay. Khudam oina hairga akoi hakchang manung si ngahak laitana mai horaga leibagumne aduni hakchang chari se ko. Manung da koine sasan ge thakchin yu mayam si manung sa chemical reaction thoga leibni. Hairiba chemical reaction state da oxidative stress thoe. Hariba oxidation reaction mayam si masina hakchang da su I hoba inflammation singma mayam am piri hariba I hoba gumba se masi antioxidant mayam si yawba kanda masina khara ngak thu em hakchang sibu koina antioxidant mayam sing sina koi hakchang I hoba hakchang da kindarak pa kai tarak pa mayam sibu ngak thu pa ngami haibasini aduna masi antioxidant akan mam khakne mase ani subada brain le yam phai brain na kanai haiba maram di ken hakar koi brain si maroina ahal go isala kan da su koi brain si choirak pa koi budhi lokching mangak pa adigi koi kuina koi ningsang bangam bagi sakti adi memory gum basu walak pa haiba sing si neurodegenerative disease ko ye koi na koi kok ta leiri ba nerve sing se masi neuron sing se sijal lak ba haib tare masi sijal lak pa se masi ngak thok pa ngami aduna brain gi health su mane am phali brain phali haibani ahum subada relaxation yam pi ma se stress kum balok thoi anxiety kum balok thoi aduna tum su yam nungai hali aduna masi gi cha si hakchang da santi pi ba hakchang ingdan ba wakal ingdan ba dum ba ngami stress kum ba anxiety kum ba isa si pakat pa thukat pa amadi tum ba ya da man sing ba su yam ko han ngami haibasini mathang da na sagi anti-inflammatory properties. Masana antioxidant warabnina anti-inflammatory properties later. Kodamani inflammation haiba singse hakchang I hoba singse maruwaina koigi arthritis kumba koi tang da chikpa naba asina singba dagi tongan ba koi inflammatory reaction mayam se masi loina mak laina singse phanba da mateng pangi haibani. Manga subuda koigi unsa yam phale haibani. Ko antioxidant warabnina unsa da koigi unsa sing halaitana mapanda thangaga leibanina ultraviolet ray gumba kari gumba unsa sing halaitana mapandagi tawraiba khoigi attack mayam se masi ngakthok pasi antioxidant sing mathone deida asagi blue tea se thakpa matamda unsa se fajana mana guard tawraga thami aduna free radical ultraviolet radiation gumba free radical thoiba mayam se masi ngakthok kanda free radical sing si fajana mana ngakthok pirakana unsa se fajana smooth oina thammi haibasini do unsagi elasticity ga ji phajana thammi haibani taruk subada chaba thakpa ji phajana tumhalli aduga chakhau nungai taba stomach upset toba intestinal upset toba nungai to myam se mana phan manga mi haibani aduna pukki oinasu masi yam kanaba puk ing na bagi macha ama maunde yauri haibasini taret subada weight yam ba combustion weight handaba matam da su sina mateng pangi haibani maram de kaino maunde metabolism je man hengat haleba Masih koina cha oina cha higok si thakpa matamda koi aprajita gi cha higok si thakpa matamda ai koi gi hakchangi metabolism si yamni hengarali aduna weight manghan bada weight handan bada mateng pangi haibasini nipan subada loishalak pada koi blood sugar si koina regulate tawda su masi mateng yam pangi hai aduna blood sugar wangwa mi adagi koi gi fatty liver gumba leiba tongan ba koi metabolism gi problem leiba mi singda sigi cha si toina thagadi hakchang da kanaba mayam pi haibasini adudi loishalak pada cha si karmaina semga da ge haibigi matang ang lakre cha si karmain sembi da ge har kana sigi lai si hekpira kanda phajana kanghalaga thambiu haibani kanghalaga khoina takhai zum noi khairaga khoi makum moina thambiba kanda makum ji chamas ama natraga ani lobira kanda ising asaba borong saurga ingdhan ba koi haipetang sa lauthabira kanda sigi ising jina
ꯃꯉꯣꯟꯗ ꯍꯩꯖꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯆꯥꯎꯔꯥꯛꯅ ꯗꯤꯒ꯭ꯔꯤ 90 to 95 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯍꯥꯏꯕ ꯄꯨꯔꯥ ꯁꯧꯕꯃꯛꯇꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯏꯁꯤꯡꯗ ꯄꯨꯔꯥ ꯁꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯃꯁꯤꯗ ꯏꯁꯤꯡ ꯑꯁꯥꯕꯁꯤꯗꯩꯗ ꯃꯥꯁꯤ ꯇꯤꯡꯉꯒ ꯊꯝꯕꯤꯔꯀꯥꯟꯗ ꯃꯤꯅꯤꯠ 10ꯒꯨꯝꯕꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯛ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯊꯛꯄ ꯑꯗꯨ ꯃꯁꯤ ꯏꯁꯤꯡ ꯑꯁꯥꯕꯗ ꯃꯥꯅ ꯇꯤꯡꯉ ꯊꯝꯕꯁꯤ ꯀꯨꯏꯅ ꯊꯝꯃꯤꯉꯣꯏ ꯃꯥꯏ ꯃꯆꯨꯁꯤ ꯌꯥꯛꯁꯟꯕ ꯍꯦꯜꯂꯤ ꯑꯗꯣ ꯍꯛꯆꯥꯡꯗꯁꯨ ꯀꯥꯟꯅꯕ ꯄꯣꯠꯁꯤ ꯌꯥꯝ ꯆꯪꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯍꯤꯒꯨꯝꯕ ꯆꯝꯄ꯭ꯔꯥꯒꯨꯝꯕ ꯈꯤꯇꯪ ꯍꯥꯞꯄꯤꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯅꯝ ꯃꯍꯥ ꯅꯨꯡꯉꯥꯏꯅꯕ ꯏꯁꯥꯗ ꯅꯨꯡꯉꯥꯏꯅꯕ ꯑꯁꯤꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ ꯂꯩꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯀꯥꯟꯗ ꯏꯁꯤꯡꯁꯤ ꯍꯥꯞꯆꯤꯟꯕꯤꯔꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯊꯝꯕꯤꯕ ꯑꯗꯨ ꯃꯤꯅꯤꯠ 10ꯒꯨꯝꯕꯒꯤ ꯃꯇꯨꯡꯗ ꯂꯧꯊꯣꯛꯄꯤꯔꯒ ꯊꯛꯄꯤꯕ ꯆꯨꯝꯊꯣꯛꯄꯤꯔꯀꯥꯟꯗ ꯑꯗꯨꯒ ꯃꯔꯛꯇ ꯈꯣꯏꯍꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯆꯝꯄ꯭ꯔꯥꯒꯨꯝꯕ ꯍꯥꯞꯄꯤꯔꯒꯁꯨ ꯊꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ